ख्वाई पुनः पुराजन खुमसम तराम सब लोन खुरमजरी हौजिंग फोंब हुए लम पाव पाव से लौकचब मरोय पावसिंग मियाम द पावदमजरी हौजिंग मरोय पावसिंग UNC न चीफ मिनिस्टर चार्टर ऑफ डिमांड सिंह पिसिनख्रे KNP बु टेररिस्ट नि लौथु नेमसा की गेट लौथु UNC चीफ मिनिस्टर वुमेन इकोनॉमी एम्पावरमेंट स्कीम वाथो वेरे लुपा क्रोर चाहुंग यांखै की स्कीम असी MLA सिंह बोर्ड खुम की पांबई ओइना चथरगली बसी इलेक्शन की ऑफेंस नि ओजोय MP बिमोर न खोसा खुल की IDP सिंह हथेन न उन क्रेमिसम हाट की थौदोक्सी टेररिज्म की थबक नि डॉक्टर बिमोर कोलकाता दा गवर्नमेंट की बिल्डिंग में चाकपद हंदक मिखल द कंस्टिट्यूंसी तरा द सिनखिबा ABM लिसिंग मरीरो मई चाकरे कांगपुपी डिस्ट्रिक्ट लोम द पोस्ट से सिंह पुसिनब थिंगी आसाम नागालैंड बाउंड्री एरिया द मिनरल ऑयल ऑपरेशन चथनबा टाइफटाइव MOU खुयेक पिनखरे मणिपुर लेंगान मियाम की पुसी कनबगी थबक तरुक्त्रबदी मियाम होरकनी वाई के धीरेन हौजी मखा ताब मरोय पावसिंग पिजरी UNC न चीफ मिनिस्टर द चार्टर ऑफ डिमांड सिंह पिसिनखरे KNP बु टेररिस्ट नि लाथु नेमसा की गेट लौथु UNC ममांग थागी तारा हुमदोय की नुमी युंगलपद कांगपुपी डिस्ट्रिक्ट लेवल वाईफाई खुलगी खुंजान पिसिंग हान फारबा मतुंगदा KNP न ममित अमदी मखुत पुनसिलगा पुरगा चटखिबदगी मफम खंगदन लेरक्लबा मतुंग था असि तारा की नुंथिंद खुल्ला सिमकी मफम अमदगी असिबा हक्सांग सिंग ओइना फंगिबा नागा बिसम तरुकी थौदोकी मतंग यूनाइटेड नागा काउंसिल UNC न ngasi तोंगान तोंगान डिमांड मरी यावबा चार्टर ऑफ डिमांड अमा चीफ मिनिस्टर वाई खेमचांद पिसिनख्रे UNC के प्रेसिडेंट NG लोरहो जनरल सेक्रेटरी वरी सांगना खुयेक पीदुन पिसिन के बचे रोलस की कॉपी सिंह डिप्टी चीफ मिनिस्टर L दिखो हो मिनिस्टर गोविंदास कोंथौजम चीफ सेक्रेटरी डॉक्टर P गोयल अमसुंग DGP मुकेश सिंगाद सु पी की हारी लमायनी पानबा चार्टर ऑफ डिमांड असिन फोंदोलिबदी थासिगी मापन की नुतिंद नगा विलेज घा सिंह कुकी मिसम तरामरी थादोकलगा मतुंगदा नापीगनी थादोलब मतुंगदा नगा मियाम मियोइबगी मिनुंगसी येंगदुन कुकी सिंगसु नगा तरुपु मसिगी पाकुम ओइन टेक्ता कायदन थादोरकनी हाइना खलमबनी अदुबु मसिगी ओना तैनबदा थासिगी तरागी नुतिंद ममांग थागी तरा हुमदोइद फाजिन खिबा नगा मिसम तरुकी हक्सांग फंगले हाइबगी पाउ फंगी लैलो वाईफाई की खुंजा सिंह अमसुंग KNP न फाकिबा मिसम सिंह असिगी तवा याउद्रबा हक्सांग सिंह फंगबद नतन हक्सांग सिंह अदुगी फिबम कायरंकी थौदो असिन लैखिद्रबा सिंगी इमुंगदा अमसु नगा मियाम द खम थेंग सैना पीरे हायरदुना लैंगान मिसम सिंह मुंगाक सेंबिगनी हायना थाजरखिबदु मांगले हारी थौंग असिन नगा मियाम अपुनबदा अतमनन सिंगनरपनी हायना लौई मरम असिना हक्सांग तरु असि UNC न ngasi पिसिलिबा चार्टर ऑफ डिमांड यावरिबा सिंग असि गवर्नमेंट ऑफ इंडिया न थबक तो ओंथोक्त्रिबा फावबा लौरोय हायरि UNC की चार्टर ऑफ डिमांड यावरिबा सिंग दे कुकी मिलिटेंट ग्रुप सिंगी सु एब्रोगेशन तौगदबनी खुदकता KNP अमसुंग पास्टर अनि यावना लैन वाईफाई नगागी मिसम तारा निपान फाबा अमसुंग तरुक पुना तमथीना हारपदा चेनबसिंग फादुना चेराक पीगदबनी ममांग थागी तरा हुमदोइद जौजांग टेक्ता विल्सन थांगा चिरु हारपद चेनब KNP की मियोसिंग फागदबनी अमसुंग चैराक पीगदबनी मसिगा इरोइनना नुपी यावना नगा मिसम सिंह फाबा अमसुंग नुपा तरु हारपद चेनब लाइलोय वाईफाई खुलगी सिब लालबोय वाईफाई अमसुंग खुलसिगी खुंजा सिंह सुफादुना चैराक पीगदबनी नगा मिसम सिंह फारगा हारपद चेनब पुलिस पर्सनल थांगिलियन वाईफाई अपोपा लानी हाउ वाईफाई बुसु खुदक फादुना चराक पीगदबनी KNP बु टेररिस्ट ऑर्गेनाइजेशन अमनी हाइदुना लाउथोकदबनी अमसुंग खुदक नगा मिसम सिंह हापद चेनरिबा KNP की प्रेसिडेंट सेमतिंगदांग एलाइस थांगबोय किगेन की लोइने बिनेमसा किगेन बु डिप्टी चीफ मिनिस्टर की फमदगी लाउथोकदबनी महागन फम असि अदुम पायरबदे मणिपुर अमसु लेबासिगी इंटरनेट सिक्योरिटी की इंटीग्रिटी दा कंप्रोमाइज तौबुगुम थोलगनी हारी यूनियन लैंगाक मियांग थाजब हंजलनबगी दमक डिमांड सिंह असे अथु मतमद थबक ओंथोकदबनी हाइनसु फोंदोखरे हजि मखा ताब मरोय पाउ सिंह पिजरी चीफ मिनिस्टर वुमेन इकोनॉमिक एम्पावरमेंट स्कीम वाथो ओइरे लुपा क्रोर चाहुंग यांखै की स्कीम असी MLA सिंह बोर्ड खोंबगी पांबई ओइने चथरगली बसी इलेक्शन की ऑफेंस नि ओजोय
Chief Minister Women Economy Empowerment Scheme gi lupa crore sahung ga yangkai earmark tawriba si board khomagi pamba yoina tongan MLA singna makoi gi assembly constituency singda sathakliba thawung asi election ga offense samani haibaga loina handaki election asi MLA mayam gi lan thum lepna banate mai chakliba ima leiba iramdam asi kannabagi election ni haina veteran politician ojoy nga si phungdokre scheme asigi matang nga si mahana governor da iwa cherol amba pisinduna miyeng changbina ba wakat kibaga loinana mari leina ba kawa huidrom laikai da leiba ma ki yumda pangtu pawi mifamda wang singa si phungdola dan man makhata na hai lamdam sida thokiba miyam mipungi thawdok sida BJP gi lusing basing tumina laisili BJP na lusing libang asigi center gi lenga sina manipur gi miyambu thausa de aibasi makhoina chathariba thawung asina mayek sengna takli Manipur BJP ki lenga la kibadagi konai asigi section khudimak makhoina lakshina bu honari lakadari bo mikhal sida manipur gi miyam amadi electors sing lakshina ba BJP thawrang chatharag labra haibasi aso bo hanga mani haki debate dialogue amadi dingsun haibasi assembly amadi panchayat khakti da chathagadaba nate citizen khudimaki punsi mahingda debate dialogue amadi dingsun mathau tai thaba si democracy gi masat ne haina phungdoki Chief Minister Women Economic Empowerment Scheme ki matang da paloduna mana hai scheme si aphaba scheme amani haina lawi lupa crore sahung ga yangkai earmark tawduna state asigi leiriba nupi lakh ahum ga lising yangkai da khudong chaba pina ba paikaliba scheme si vote khombagi pambai oina tongan ba MLA singna makoi gi SC singda chatargliba tawung asi election gi offense amani Hiram masigi matang da ngasi mahangna governor da aiba seron pisinduna miyeng sangbi na bawa katkre board laiba ma di board yon ba haiba si lo khungau na bani lupa crore sahung ga yangkai asi miyam gi sel ni lainga pari ba lusing ba singil lanai se nati miyam namthak tawdun board phangna ba politician kharana phongna chathakliba thawung asi yamna laibak thibani haki Loina na handa kimikala side lanagi lam khopsin naba amadi senta naba mikhanate mikhal sida miyam na manipur bu ahum thona thugari ba force simati ba piba ngamlabadi lamdam basi mapum oina thamba ngamgani hari ba si thabak to onthok pa hai ba si miyam da leide haina su mangna pawmi sing da phungdoki MPP mona khosa khul gi IDP singa thina nu na kremi sam har pi thodoksi terrorism gi thabakni Dr. Bimo Kangpopi district ki konsa khundage lanjelakuna district asigi makhanda changjapam lawroliba IDP singa tena na unaduna makoina mayok nariba khudong chadaba singa masung awar pa sing yengsilaba matungda Congress MP Professor Angomcha Bimol akoijamna misambu pharaga thamba amasung minungsi yaudana taptina hatopagi thabak asi terrorism gi thabak ni haina phongdokre Makhal khulda changjapam lawroliba khonsa khulgi IDP singbu ngasi mana hathen na unaki baga loina na khulla sigi misam singna mayong nariba tamthiraba thodok singbu mana akana mongda yaningda phungdoki kumjal singani kunga humdoi dagi manipuri watho asi thorakpadagi hawrduna miyoibigi lisan taba thodok sing mayok naragli amasung misam pharga harpagi thaba asi terrorism gi thabani haiki Manipur da violence ki thabo sing toina thoksi lakpana state asibu thodok sing asina pik thanalle haina su yaning da phungdoki thodok sing asi laksin duna thon dana bo hona bagi mauta asigumba thodok sing tholam daba mafam sing da su thol lagle amasung masina atopa furup sing su konsil lagle haiki masigi manung sana pik ba furup oribale amai khunja sing su so lagle rights natraga communal violence ngapigani riot natragana communal violence thoropada miya maratagi hana sunabagi thodok thokpa yai adubu misam singmu phajilaga thamba amasung minungsi yaudana tamthiu mongda harpagi thodok asidi yaninde asiguma thodok asi wakhalda phawba khaludaba tamthirba crime ne haiki handaki watho asigi manungda phajinduna thamluba miyoi 10 maribu tekta kaidana thadorpa sing aduda miyoi bagi minungsi chenabagi damak thaganingai hai thaganingi haiduna hojik su manipur gi miya marakta afaba thabak sing tawa miyoi sing leidi haiki misam 10 mari thador khiba adu miyoi bana tawba ngamba khwaidagi thak wanglaba thabak singi khudam amani manipuri emoina sigumba thawang asigi damo chauthok chei hairaduna masina hojik su manipuri khunaida civilization culture amadi moral sing leidi haibadu ulle Phajinduna thamluba miyoi 3 harpagi thodok asi laibak thibane amasung khwaidagi wangba thakti yaningdaba phongdokadabani hairaduna sumna nungaitaba phongdokba khakta matik chade asumba wakhal khanba miyoi singna phurupki khenaba thidana asigumba thawang asigi mayokta lepkadabani haiki
थौदोक असिगी मतंग द लोन याब मोंग द चप चाब थबक लौखनब माकी अंग पांगल पुथोक्तन होनगनी असिगुंब थौदोक असिन महौसागी फिबम अमसुंग इंग तप हंजिलगले हायरगलिबसि यानिंगदे वायोलेंस न मणिपुर इंग तप हंजिलपगी खुदम ओइबि यारोय असिगुंब थौदोकसिंग असि कुमजा लिसिंग अनि कुनगा हुमदोयदगी लेप्तना हथेंग नरगली हायरेदुना लैंगा की माइकेदगी करी करम थबकसिंग लौखनलबगी हंगलदुना लो एंड ऑर्डर ngaakpa amasung miyangi punsi amade lanthum kanbasi laingak amagi tawdaba yadraba thodang oigadabani haiki adu kumjal singani kunga humdoidagi horduna maikaya somda lokka pamthokpa thabak sin lokalaktri haina su mahak maral siraduna asigumba thodok sing asidi manipur gi miyam khakta natana malemi mafam punamaki miyamna yengsinba sangi haiki khongchada asida MP na konsakhol gi khudong chataba mayukna riba IDP singa hakthena na unaduna wari sakhibada natana khulasi chairman ga su unakhi Assam Nagaland boundary area the mineral oil operation chathanaba tripartite MOU khuyek pinakre tripartite MOU asibu nagari bel group sini yaning de phongdokre huji makha da pau pijeri Assam amasung Nagaland gi tainaba boundary area sing the mineral oil operation chathanabagi dambak center Assam amasung Nagaland lenga ki marakta tripartite MOU ama khuyek pinakre khuyek pinaba sigi khudongchaba lorduna home minister Amit Shah na mathang chaida north east ki state singi manungdagi ama natraga ani natana atai state singdagi aphaspa lokthok haina su phongdokre MOU khuyek pinakhiba si puwari orgadab tangkak ni haraduna prime minister na north east takhot hanaba yengliba miyeng de khurau thanglamba adu MOU asina lokthokle haiki yanaba sina Assam amasung Nagaland ngamkai paringda disputed area bel DAB the oil amasung mineral exploration gi thabak paikhatpa ngamalagani hari state ani gi jurisdiction da khenabana maram orduna rizal asigi sai kunthra rom exploration gi thabak singcha thaba yadana lerakibani hari MOU asina nomada oil barrel lising amadagi lising machanga phawba extraction tawraglibasi saruk tara yauna hengal lagani hari Amoromda MOU asibu Naga Rebel Group sing yaning de phongdorogi Naga Rebel Group taret ki apun bolu riba Naga National Political Groups ki working committee ne petroleum yauna Naga area da natural resourcing explore tauna bu honaraglibasi indo Naga political settlement khuyek pinadriba phawba chatharoi de bani amasung thawung asi illegal amasung yanakhiba sero waron singi wangmadini haina phongdorki Kolkata the government ki building mai chakpada handa ki mikhal the constituency tara the sinakiba EVM lising mariro mai chakre handak the pangthok ki West Bengal ki assembly election ki constituency tara the sinakiba EVM sing Kolkata the leba government ki building am mai chakpada yaukre hani state as ki minister of state fire and emergency services Kaushik Chowdhury na phongdokre hana pawgi agency amana report tawrakli Senate Council khade manina kona appropriate order ama hekta pass tobiyu haikre Manipur gi lal haurakringai February taragani tholi singani kunga humdoida kangpu PS tagi kilometer ohum lomda malamnaba sangobung khulgi mafam amada NSN IM gi kedar singna miyathina hatok lambadagi sina phangkiba kwakethel konjeng lekai dagi lekhidraba minister waramba AK Langam gi masanupa koijam nungamba mihar ke case pu NIA da kusinhan bi waiduna High Court of Manipur da September mari lisingani kunga mari da lekhidraba gi apokpi AK Santi Balana petitioner oiduna file torukiba petition gi wayel da thengthaba yaba thengtharagle haiduna petitioner gi maikai da lepkiba senior council khade manina court ki maikai da gi appropriate order am hekta pass tobiu haibagi wafam phongdokre Hoji makhataba maruiba pausing amuk pijari Manipur lengana miyam gi pusi kanbagi thabak tawraktrabadi miyam haurakani waiki dire nomita khongban tabam dagi phakhiba mi thadonaba appeal tawba amasung ingtapa puraknabagi damak thabak tawbadi yai taramna oi adu Manipur lengakpu kanthokpa thabak tawraklabadi kokomina yabangamloi haina luba sigi convener waiki dire na phongdorakli Hauji wariba Manipur ki phim masigi matang na pausi asi unabada mangna hai Manipur lenga ki tawpham thokpa amasung lenga asigi mating leina thodang lawgadaba thabakti miyam gi punsi ngak senba amasung kanmani adubu lenga asina hariba thaba asi tawba ngamdrabadi masigi mayokta miyam horakani haraki
मिसम फारगे हेक्ता हातोपगी थवंग कुकोमिगी ओइना अकन मोंगदा यानिंगदे फाखिबा मिसम बु मतम चाना कन्नबु होनखिदबा इंडिया मसुंग मणिपुर लेंगा की डबल इंजिन हारिबा सिने मियामगी पुंसिबु थवा सादना मसुंग लुमना लौदना मखोगी पार्टी अमदी फमना हेन लुमना लौबुगुमना तौरे थवंग असिगी थौदोसिंग सि थोरपनी असिगुम लेंगा असि लेयु मखैतंगदु लेताब लेरोय अमसुंग ट्रांसपेरेंसी उबा फंगलरोय इंग तपा अमसुंग मनुंग पान फावनो वनम ngамलगदी मिसम मियाम कियन खंगनबा अमदी फारगा थंबा अमसुंग हारपम योइसिंग असि लेबा असि लोगी मतुंगिना लखुफम थोकपा थबल लखतुना लाक्सिलबा मतमदा इंग तपा लाकदबनि हारि इंडिया की पॉलिसी होंदोप संगी हारिदुना लेबा असि मिसम हालकलब फावबदा येनगा लेबा मिसम हारप टेरोरिस्ट मिलिटेंट सिंगदा असिगुंबा ngapi karigumba amata tawdana lerakliba simiyamna waru yarakloi su tawnare haiduna makoina tawrokpasing thadolaga thamlaklabadi miyam tumna hatkhiba amasung manipur tumanbabu india lenga ngairaga lebugum tawre haina sumaral sikhi manipur gi miyam tumna mangkhiba ngairibra haina hangladuna thawunga sida manipur lenga na su yarbra haibagi wang thorakle harki ama natraga amana warabasu miyamgi mayokta thabak tawba kian khanganba miyam pun sathariba punamak aikhoina yaba ngamloi logi wangmada thabak tawriba singbulenga na laksin gadabani haibasi aikhoigi demand ni harki manipur da cobra battalion gi pasnen singlali harega loin order nga na ba mi phami pun tingna ba musung miyathi na haliba sing laksin badi kari sukaide asi gumbasi manipur da kayarak lakre cobra dagi hena sathiba kaya lakre अखोना हाइनिंगलिबदी कोब्रा नत्रबसु फोर्स अमनि हेक्ट लाक्सिन बंगमी हाबिसिनी तौबतबु मखोइना पांगथोकतब मथौ चपचाना पीबा मथौ ताई पुलिस न वरबसु सीआरपीएफ न वरबसु नत्रगा फोर्स मखल अमना वरबसु मिसम मियांगी पुंसी अमसुंग लंथुंगा नब पुलिसगी मतांगदा चपचाबा पौता पीदुना खुसिनब नुमिता इरांग सिंग असि लाक्सिन बंगमनी कोब्रा पासनन सिंग लागलबसु मियाम ngak senbagi thabak tawdrabadi security पासनन लाख अमन लागलबसु करिसु तौबा ngamloi सिफाई samanga khaktang nang ngaklabasु mathau ningthina pangthoklabadi mahi yangani kuki terrorist militant sing laksin bahaibasi karisu nate haina mahakna phungdorki hojik loiselakpada world cup football gi maroi pausing amuk pijari world cup Mexico na South Africa bu 2-0 aduga South Korea na Czechia bu 2-1 da maithi ba pikre hoji makha ta ba pau pijari Canada da USA amasung Mexico leba humna yumbu warga chathari ba fiba World Cup singni kunga taruki ngasi sana khiba tongan tongan na match singni Mexico na South Africa aduga South Korea na Czechia maithi ba pikre Group A han match oina ngasi nungalam dai pung tara ga nithoi makhai rom tabadi hauraga Mexico City Stadium da Mexico amasung South Africa gi marakta kan lamba taunaki laibani gi marakta sanaki ba group stage match adugi oina Mexico gi sanaroi singna ball khare hena paiduna lakchana sanaba ngamki aduna maram waraga panjal chanba yabagi khudong chaba su masing hena phangki ball hena paiduna sanaba ngamli ba Mexico gi maikai dagi haugalakpa tare suba minute fajarba counter attack ma chataduna Team Maduki Sanaroi Raul Jimenez na panjan chanaba fajarba kick ama kausilaki adubu South Africa ki haisinglaba goalkeeper Roels Williams na save tawduna ate adu are matahan ki ikan Canada na match adugi 8 suba minute ta Mexico gi Julian Question na sapu kan na kausilaki ba ball ama South Africa ki goalkeeper na thingbang mahudaba dagi Mexico na panjal ama sino da mangjin tharga leibingam ki South Africa ki maike dagi panjal adu handokpa ngamna kan honorbasu ngamki dabadagi ahan ba half loiba phawbuda Mexico na panjal 1-0 da mangjin tharga lekhi Ani suba half sanakiba adugi humpu tare suba minute Mexico gi Raul Jimenez na makata na panjal ama chanbangam ki adumoina mak match ki apiba aroiba matam phawbuda South Africa gi oina panjal ama chanbangam ki dabadagi match adu Mexico na panjal ani sinoda mai paki amarom da ngasi ayukpung tarek makhai tabadagi horaga Mexico gi Zapopan da leiba Guadalajara Stadium da group A yani suba match oina South Korea amasung Czech Republic ki marakta sanakhiba match adu oinasu South Korea ki sanaroi singna khara lakchana sanaba ngamduna match adu South Korea na panjal 2-1 da mai paki Galona na lojare mayam da pizza banga sigoi ba maroi pausing khwai punang pu losilapda amuka hana Rajen khumukchamna khurumjari